Miding Tabir Koi Puno Imes Tivina Taramna Okshabolana Rajesh Kumarna Krumjari Gasigi Maru Pauda Malem Gioina Saknairaba playwright, director, designer, musician, painter, amadi actor Dr. Ratan Thiyam na lekhi dabada Manipur lengakna jati ki phel tangkhai ching thuduna awaba phundokre. Digital diversity, democracy and development, exploring internet's impact on conflict dynamics, peace building, democracy and regional development in Northeast India. Haiba Hiramda Numit Ini Chatagadaba seminar Hodokre. Thangal Kaitelda Lam Henjina Dukan Saramba Singh Takhairakwi Mayokta Dukan Singh Thong Lonakre. Loinana Mioi Nipumapan Tongba Russian plane ama Kaikre. Mapung Pau Lovirasi India Gitu Natana Malem Goina Theatre Gilamda Saknairaba playwright, director, designer, musician, painter, amadi actor Loinana Sangit Natak Academy Awardee Ratan Thiyam na Laikidabada Manipur Lengakna Jati ki Phel Tangkhai Ching Thaduna Awaba Amasung Nuaitaba Phongdokli Theatre Gilamda Malem na Sakhanglaba Saknairaba Ratan Thiyam Ngarang Ayuk Anganbada Mahaki Masagi Anaba Amanamaram Oiraga Rims Hospital da Laikanarba Matungda Laikidabani Man Laikidabada Lamdam Asigi Tuan Tuan Balup Organization Amadi Theatre Gi Sangsan Kayana Waba Phongdorakpa Leptri State Lengakna Saknairaba Asina Manung Matam Sadana Laikidabada Awaba Madinuaita Phongdok Naba Tokiba order Amagi Matung Inam Ngasi Lengaki Loishang Singh Secretariat Air Force High Court Police Headquarters Principal Account General Manipur Yauna Jati Firal Tangkhai Singh Thaduna Awa Phongdokli Amadi Maki Mafamda Ikai Khumna Utpa Oina Lengaki Oiba Entertainment Gi Thorom Singh Pangthokidre Imphal West District ki manung chana leiba Uripok Hawam Dewan Lekai dagi Ratan Thiyam Miyamna Nimai Hainasu Khangnaba Saknairaba Sigi Chahi Humuraga Taret Surakpada Rims Hospital da Laikidabani Malem ki theater ki icon Oza Ratan Thiyam na Laikidabada United Committee Manipur Museum na Thamoi Shon Noaitabga Loinana Awa Phongdokli Amasung Awang Bathak Ikai Khumnaba Ulagli Museum ki Secretary Information and Public Relations IPR na Thadorpa Cherol Amana Hai Malem ki Miyamna Thuduk Hendok na Khangnaraba theater ki Lamda Saknairaba Oza Ratan Thiyam na Laikidaba Asina Lamdam Asigi Art and Culture Theater bu Pamjam Singda Achoba Khudong Sadaba Award pa ma oina lehoragani Manipur Imagi Mamal Yamlaba Atangba Mapari Ama Mangjabata Natana Malem Asigi Miyam ki Achoba Menkat Pangamdaroidaba Award pa ma oina lehoragani India Lengakna Manipur ki Apunbagi Saktam Thuaina na hotnarakpada Uzagi Mamal Yamlaba Award Pauba India Lengakta Handokiduna Lamdam Asi Apunbagi Saktam Kaidana Nuksi Chana Punna Hingminabagi Wakalon Sagat Piram Kiba Ozagi Thona Lingjel Asumba Wakalon Adu Monaidana Lehoragani Mahan Lekidabada Imung Manung Mari Mata Marup Mapang Malem Gi Miyam na Tengna Horiba Awabada UCM na Saruk Yarakli Indian Theatre Gi Towering Figure Ama Oiriba Padam Sri Dr. Ratan Thiyam na Ngasi Anaba Amana Masagi Anaba Amana Maram Oiraga Ngarang July Tang Kulumdoi Gi Angan Bayukta Manung Matam Sadan Lekidabada Liberty Theatre Kaksingi Artist Singna Minute Amatumina Leptuna Awa Phongdokre Awa Phongdokpui Thoramda Dr. Ratan Thiyam na Manipuri Amadi Indian Theatre da Toramba Contribution Singbo Ningsingduna Singthabaga Loinana Laikhidrabagi Atmana Mapugi Nakta Ingna Sikna Potharunabasu Mapugi Mafamda Thawni Jaki Chalibathasi Yamsakaisha Ingangi Kun Mapan Nipan July Gitang Tarab Dolisingani Kun Mga July Gitang Kulumdoi Lisingani Kun Mga da Pabung Ratan Thiyam Legendary Playwright Theatre Director Amasung Sangit Nata Academy Awardee Loinana National Schools of Drama Gi Chairperson Gi Thopu Biramba Saknairaba Pabungna Manung Matam Sadana Mapugi Laikol
Tinkibada JIMWAK IPSA Jiribam branch SWA Jiribam branch amadi KSA Jiribam branch na thamoi shokna awa phongdok jari loinana imung manungi awabada su saruk yazari haina lup mari na thadrok pachirol amana phongdok li chirol asina makha taraduna hai pabung na iramdam asigi art amasung culture bu awang ba thakta pukhat piduna malem da sak khangan biduna afaba samas ama oinaba pauta kaya yauba drama amadi art sing puthokuna miyambu midmai pangthok hanbiramba pabungbu nasa ikoina hinglingaida kaidau nungda kaujuroi haina phongdorokli Digital diversity, democracy and development, exploring Internet's impact on conflict dynamics, peace building, democracy and regional development in Northeast Haiba. Hiramda Yimpham Oiduna, Namitni Pangtokadova International Seminar Ama Ngasi Manipur University ki court holder Hudokre Northern Social Research Center NESRC Amadi National Institute of Electronics and Information Technology Nalitna support Togduna Department of Political Science Manipur University Council for Social and Digital Development Amadi Northeast Development Foundation Sinduna Ngasidagi Hudokiba seminar aduda Manipur University Vice Chancellor Professor N. Lokendra Manipur University School of Social Sciences ki Din Professor Memsa Loitongbam Council for Social and Digital Development Guwahati ki Director Dr. Said Sultan Kaji Center for the Study of Developing Society Delhi ki Director Sanjay Kumar Amadi Manipur University Department of Political Science ki Head Professor and Bijan Maitena Matang Sina Chief Guest President Amadi Guest of Honor Oina Sarukyaki Seminar Adu the Department Singi Mahiroi Kayasu Sarukyaki Federation of Civil Societies Folks na Sindurang asi Thawal District ki Kongjong Kewa Singi akoibada uthabagi tharam ama pangthokre uthabagi tharam aduda Thawal District ki Deputy Commissioner Hana Kamai amasung Divisional Forest Officer Thawal Dr. L. Jesselina Lusingduna Uchara Chohumlong Thaki uthabagi tharam aduga mari lenana wangangbada Fox ki President BM Jaimana hai hujik akoina umang wabang Koktorakpadagi Thangnariba Khudong Chadabsing asi kharda oirabasu koknanaba ngasigi uthabagi tharam asi pangthokpani masida natana aikhoigi ipa ipu singi ningsing khubam oiriba Khongjong War Memorial Complex asi khara hena masak thoknaba gi pandamda uthabagi tharam asi mapam asida pangthokpani lamdam asigi miyamnasu ningsing khubam asibu hena masak thoknanaba hotnabada amadi thariba using asi Mapung Fana Hotnabada Asoba Todang, Luminous Haina Mahana Makatana appeal Toki. Communication and translation Haiba Hiram the lectures series and workshop Hodopogitarum Ama Nasimaripo University English lecturer hold the Pantokre English Alumni Association Department of English and Cultural Studies Manipur University na support Todana Manipur University Department of English and Cultural Studies na Sinduna Pangthok Kiba Thorum Aduda former Minister State for Education and External Affairs Lok Sabha MP Oramba Dr. Rajkumar Ranjan MU IQSC Director Professor Rajmani Singha Amadi MU School of Humanities Din Professor and Pramodinina Matang Sina Chief Guest President Amadi Guest of Honor Oina Sarukyaki Thorum Adugamari Lenana Manipur University English Department ki Head Professor Irom Gambhirna Hondorakpada English Haiba Mahiroi Kaya Thailand Bangkok na Sing Mapam Kaya da Satuna Makoiga Communication Leihanba Amadi Makoigi Mui Kaya Lamdam Asida English Tamnanaba Internship Tawba Yananaba Thorum Asi Hodopani Haina Hondoki Satra Pakan Litaba Government order to the Kanota Haivani Sell Hoigi Ratan Thiyam Padmasri Laikidabagi Awaba Hondo Poina Harau Tayamba Nungaiba Pundo Puduya de Flat Flex Tankaima in the Haiva. District Agriculture Officer Thawal Amadi Kaksing Nasi Lilong Horibi Makaleka Amadi Wabugai Mayalek Singda Ahumba Mamalda Urea Har Yantokri Wabugai Mayaleka Har Yantokpada educated
Youth Multipurpose Development Association की members सिंह जो सरुक याकी लौमी सिंह दम तमसाना हार हंगन बगी दमक District Agriculture Officer थौबाल अमदी कक्सिंग बुथागत प फोंदोरली इम्फाल की थंगाल कैथल द लम हेंजिंदुना दुकान सारंब सिंह की मठक्ता District Administration की याथंग अमगी मतुंग इना तखाइरपगी मायोक्ता दुकान फमलियो अपु सिंह यानिंगदव फोंदोक्तुना दुकान सिंह थोंग लोन खिबना मियाम द साउंग ना खुदोंग सादब मायोक ना हनख्रे इम्फाल वेस्ट डिस्ट्रिक्ट मजिस्ट्रेट ना लबजिंगदुना सारिब सिंह की मठक्ता हुकुम अमा थोक्तुना तोआन तोआन मफम सिंगदा तकथोकपगी थबक चथदुना लाकलिबनी चथरकलिब थबक असिगी मनुंग चन्ना तोआन तोआन बयुम याउना दुकान सिंह लम हेंजिन सारंब थेंगनरकपदगी एक्सकावेटर सिजनदुना हेंजिन सारंलिब सिंह सिदोकप अमदी तखाइबग लोइना फाइन थीनब खंगनखिबसु लेख्रबनी चथरकलिब थोंग असिबु यानिंगदब फोंदोक्तुना Association of Victims of the Plot Owners of Thangal and Pauna Bazar Kouba नौन सेंबा लुप असिना यानिंगदब फोंदोक्तुना ngasi Thangal Kaithelda hangba दुकान सिंह थोंग लोंदुना खोंजंग चंगसिनखिबनी Higher Secondary School Lectures Oza Singh pen down strike Changsin Kibadagi Mahiroi Singh Mahi Tambo Fangdre Haina Ngasi CC Higher Secondary School gi Mahiroi Singh na Rally Ama Manipur Legislative Assembly gi Speaker Thokchom Satabartagi Yum Phawa Chatuna Memorandum Ama Pishanaba Chatpada Sanjan Thong Manakta Mathau Tauriba Security Personnel Singh na Thingbadagi Chahan Khidre Tungda Akhanaba Mahiroi Kharana Speaker की युम दचतुना मेमोरेंडम अदु पिशिन की लोइना रैली अदु सरुक याकिबा सिसी हायर सेकेंडरी स्कूल की माहिरोई गोकुल अरिबम फोंदोरखिबदा थासी कुमाथोय दगी चथरखिबा लेक्चरर्स सिंगी पेन डाउन स्ट्राइक असिना मनि Mahiroi Singda Larik Tamba Pangdana Lakli Masida Natana Mamang the Tokiba Ising Ichauna Maram Oiduna School Asibo Matam Kuina Thong Loan Badagi Mahi Ningtina Tamba Pangdana Layruba Matung Lamdam Asida Torpa Isu Kudingi Class Toba Namdana Suti Toina Thaba Asina Gamengi Mahi Tapam Sang Sing Lamdam Asida Lekha Tarakli Maram Asina Oza Singna Taliba Diman Sing Asibo Mari Lainaba Singna Athumatamda Mijang Changbiu Masida Mijang Sangbi Raktaba Targadi Mahiroi Singna Hena Kanba Kongjangkya Sangshilagani Haiki akan ba action nama lonin na ako ju Manipur University da affiliated tawba NCTE na recognized tawba academy ama oriba Thobal College manakta leiba Rudda Academy College ahanba induction program pangthok paga loinana college asida ngasidagi VET program su athoiba mithunglen oina saruk yakba Manipur University ki College of Development Council ki Director Professor Dr. Hanjabam Sukhadeva Sharmana hangdokre Rudda Academy College premises da pangthokiba ahanba induction program amadi BEd program hangdokpui thorom aduda Manipur University College Development Council ki Director Professor Dr. Hanjabam Sukhadeva Sharmana athoi mithung Rudda Academy Thawal ki Advisor National Awardee Laisram Ibocho Singh thorom mapu aduga Manipur University of Culture ki Librarian Dr. Thonaujam Khomdon Singh Rudda Academy ki Founder Secretary Ilangwam Sachi amasung Manipur University ki Department of Education ki Head Professor Dr. Kaisham Sitaljit Singh na akhanaba mithung Singh oina saruk yaki thorom gi athoiba mithung gi Gorol Piraduna Manipur University Kanchipur ki College Development Council ki Director Professor Dr. Hanjabam Sukhadeva Sharmana hai aujikti Institute khudingda induction program asi tangai fadana tawdaba yadaba ama oire Thamgadarba Mahiroi Singh aduda makoina tamgadarba asi karino kari kanaba pirakani amadi kari kari tamba fangadage haibna singba kaya adu Mahiroi Singh da nikthina khangan ba haibasi tangai fadaba ama oire hairuna college ama lingba Anova Institute ama linkhatpa haibasi yamna phaba khongthang amani aphaba ozana aphaba Mahiroi kya puthokduna leibak asibu aphaba maikaida punanaba khongthang amani maram asina institute linkhal Libasingna Niyam Sumna Amadi Kanglon Sumna Chalaiba Ngamnanaba Hunabio Haiwa from Kaya Apil Toki
nga farm amada fikliba chahi taruki angang amana ising sanari ngaida nomoina kaptuna angang adu son khiba lilong sambrukhong mathak tagi Muhammad Parviz Khan ki mathak ta Manipur lengak amadi Manipur police na batik chaba action lokat piu haina khati grow Mighty Fangal United Clubs ki spokesperson Mut Nishat Khan na phonrok lip apama singasi khatri maya lekai dalaiba KMPUC ki head office ta pangthok ki pawing phom amada apama si phonrok laduna Mut Nishat Khan makhatar dun hai tha si tara nipan ki nukil pung taraga makhai taba adwaida Aribam Anwar Hussein amadi kuntrama pangi chahi kuntrama pangi masanupa Aribam Arman Hussein chahi taruk amadi chahi marikhak ngairiba manau nupaga loinana mama chaubi ki manakta ising thiluraga halakpada angang singna nga farm aduda ising sanaruba farm adu senariba lilong sambrukhong mathak tagi Muhammad Parviz Khana license barrel ganna kapthorokpada Aribam Anwar Hussein gi machanupa Aribam Arman Hussein makutta nomai maruna panduna soki hari thodo asibu loichinanaba KMPUs sina namit thakrabasu kari amata haraktana tumina laiba asi yaningde athuma matamda wathok asi waroshin purakpada puraknaba hona sina trabadi police na logi oiba action lokat piu haiki koina Imphal East ki SB masamak yauraga mating lauraba matungda mahak wari sana matungda SB na hayorisi nahan chappa numita numinini matam pirage numinini sidanoi kampukna yaragadi wari si loshanaba taw adu ita wari si loshanaba adu 5 BS ni loshanaba taragadi even ma masamak yauraga kesa sida yam hakchena lauraga angang asida tawroniba thabuk asidi yam thina ninda tawba yam nungai taba adi pik angang asina karisu khangda angang nga pharam bataragasu natraga podam hekam bataragasu wa mahairaga natraga mama gajan kauraga wa haibi yabadu haida bidamana sumaina sanga da tawgadaba sajali chatlamlina ma ain go be matik chaba chap chaba chaira adu ko suk soi dina pigini hai nakalamarom da thodo aduga mari lenana Aribam Arman Hussein gi apok mapa Aribam Anwar Hussein na phongrok rakpada masanupa na hospital da laingai da farm mapu adu thodo asigi matang da nongmata hangbala kide namit nini gi matung da farm adugi loina bina laktuna thodok asigi matang da wahai ama haibagi mahut mausa gomna nungsi chana leminasi hairmi haina phongrokhi laingak na lanjena tun relief camp ta leiba singi yumda hanjinba yarba singi damak local basi aduki matik nungai ba fawi adu matik chaba security thamribo fawdi hanjinba ngamkhiroi haina new kaithilman bigi IDP singna phongdrokli lengak na lokalak liba thorangi saruk ama oina Imphal West district ki manung chana leiba new kaithal manbida yumsangba yadna leiba mafam sing ngasi Imphal West district ki deputy commissioner mayang lamam Rajkumar Singh na lusing duna lengak ki official sing security personnel amadi IDP sing yauna thokli wathok asina maram oiraga mayum thadok lamlaba sing ngasi ayuk hakthengna yengchinkhre yengchilamba asiga mari lenana opam adugi kunja mayang lambam umesna hai lokhalak liba thorang asidi aduki matik nungaiba fawi adubu kuki kulga hek thangnana leiba yum sing oibana asoi angam thoktana ba matik jana security thamdriba fawdi akhoi changba ngamkhiroi loinana lengak na yum semdinana ba pigidoriba senpham asisu yum sing semjin bada mafung faba ngamloidaba oibana lengak na kupna yengchin biu ngasi DC masa yauna hakthengna yengchin biramba asi yamna nungaiba fawi DC masana lanjena duna leiba singgidamak lengak na tawya sing thabak oina faikhat nanaba thamlamba amadi combined security sing pamliba afam sing da thamlagani haramba wafam adu thabakta onthoklaba matamda aikoi yumda hanjina ba thorang tawduna lei phonrokhi dugi senpham dun kitang waga su laiga yarga di government na madu mating na dum yengbiyo koina haibena tabuko field salaga yengbiyo sigi jaga ji sumaina sigi pesa jina mai maintenance to budi yani ji dum government dum field dum yengbiyo dum disi masana budi dum si masa kuda kan masam yaw yaw na imung sang lo yengara bune
Ngarang numitang pung taret makharom tawa matamda khanghaudana horokpa maina tumna chakraba part 2 boroi makhongda leiba kharibam memthoi chahi Humpunipan mapuroiba laikidraba kharibam iboholgi imungda ngasi ayok like minded group LMG Manipur gimbut kangbu amasatuna khudakki tengbang oina lupa lising tara mateng pangduna imung asigi awabada saruk yakre khongchat aduga mari leinana group asigi secretary Ojit Sorok haibam na pongdorok kibada ngarang numidang kanghaudana electric short circuit horakpa maina tumna sakraba kharibam memthoigi imungda karigumba amata leihora maroi khanduna khudakki oiba tangai phadana nongmada changraba yadraba polam kharadang oirbasu leibada mateng oinanaba haiduna LMG Manipur gi makeidagi imung asigi awabada saruk yaboina lupa lising tara gi mateng asi pangjabani miyoiba haibasi asigumba awaba khudong thiba kayana yomlaga leiribani kanagumba awaba tarakpagi pau social media natraga local news singda hek thengnapaga awaba taribasing adugidamak mateng pangnanabagi chatnabi amadi hainabi leminasi haike Indian Red Cross Society IRCS Bishopur District Branch ki former Managing Committee member Ningtho Khong dagi Engineer Laisam Raghumani amadi live member Kumuksam Dhaneshwar live member anina khanghaudana leikhidabada o phondokpugi thorom ama DC office complex Bishopur leiba society asi office tangase pangthokre IRCS Bishopur District Branch ki chairman Dr. Wahangbam Gulapi Singh vice chairman Singh Mainam Ibemhal amadi Khangembam Lila Chandra IRCS Manipur State Branch ki executive member Hemam Sotokit na lusingduna managing committee gi miyoisingna minute amatumina leptuna laikhidraba live member anigi thawaina lairamlenda ingna chikna lairunaba thauniki loina makhoi anina hinglingaida miyoiba khunai gi yaifanaba pangthok lamba thawak singsu singthaki amromda IRCS Bishopur District Branch ki volunteers singna angamba mateng Pangnerkiba Tengbangi Sanpam IRCS Bishopur District Branch founder su oiriba founder chairman Erengbam Zugeshwar amadi patron member Thingbaijam Soran Kumar na lusingduna managing committee member singna Erengbamda chatuna Khumokcham Dhaneshwar gi imungda Tengbangki Lading to Sunamahi Temple Board LSTB gi bakhada leiba board ki loshang tarana mamang sahidagi hauna Maitai Thabangi Matung in a Tham Roiva Numita Leptana Pangtok to Lakpa Tasumi Pang with Taratrelak Suam from Nasi Pantokre Nasi Hayung Kongbala Labor Sunami Temple Board Ki Sanglan the Pangtokpa Taratrelak Suba Tasumi from Aduda Kumjali Singani Kurum Doidagi Talk of Irangasina Lanjan Laktuna Tamaban Relief Camp that Sangal from Lotuna Temple Board Ki Makada Relief Camp that Aina Lena Nomajing Kudingi Nat you ever say Tamlaba Matung Miyamangda Thoraktuna isay sakpa ngamlak labi napimacha Anida Punin Thawat Kibagaloina relief camp Nat you ever say Tapi Tambiribo Oza Singbusu Asama Kudol Tamduna Punin Thawat ki Thoronga Mari Lenana LSTV ki member secretary Mashnam Sibudata Luang Hai Tasu Mifam Asig Gay Mapung Weba Pandam di Sanam Hai lining Asi Hena Mapanggal Kalhan Bani Masigi Manung Sana Inat lining Yokat Anaba Taudang Lobir Wissing Wasu Namit Asideka Kamno Utpani Isagi lining di Isana Yokat Kadabani Mitop na Lakaga Yok Kadabanate Mahanamaka Taraduna Hai LSTV da Miamna Selgi Mateng Bibirak Pagi Chang Nemi Haidi Adu Temple Board Laiba Thapuba Singh Amadi Loshang Singh na Sanamai lining Asibu Hingatnaba Honarak Pagi Mahina Nasidi income tax Kamari Lainaba Department na Piba 80G certificate Panglay 80G G certificate Asi Panglabarina certificate Asigi Mateng na income tax liable Oiba mi Amana Selgi Mateng Tawbirakpa Matamda Mi Adugi income tax exam Tawbagi Kudong Saba Lairagani Miamna LSTB da Mateng Tawbirakpa Matamda income tax Yamna Kakani Haibagi Chingnaba Tadokpiu Aikoigi lining Asibu Chakot Hanaba Honaba da Miamna Mateng Pangbiu Hongdoki Thorum Aduda lining to Tsunami Temple Board ki Makada Laiba board members Singsu Sokyaki Saliba Thasigi Amada Puduna Thorakpa
ट्रक अमगी ड्राइवर अमसुंग हैंडीमैन बु जिरीबाम की लेगांग पोकुई पुलिस आउटपोस्ट मयादा मणिपुर पुलिस की मोबाइल टीम अमना पुरकपदा नतना पैसासु लौखिबा अमदी पोचै मयाम अमा लहोबगी थौदोक अदुबु कन्न यानिंगदब फोंदोरकपगा लोइनना जेनरबसिंगी मथक्ता अचुम मोबाइल पीबीओ अमदी थाचे कुमापल फावबगी मनुंगदा मरी लैनबा अथॉरिटी दगी पॉजिटिव रेस्पॉन्स फंगद्रबदी मखल मखा क्यागी खोंजंग संसिलगनी हाइना थौदोक अदुगा मरी लेना सेमखिबा जेसिना फोंदोरकली थौदोक असगी मतांगदा ngasi लिलोंग कथेलदा पांथोकिबा पाउमिसिंगा उनबा किमिफम अमदा जेसी अगेंस्ट ब्रूटल टॉर्चर ऑफ ड्राइवर एंड हैंडीमैन वाई Manipur Police personnel mobile team near Lengang Popi Police Outpost Jiribam on July 1st 2025 ki convener Muhammad Helaluddin na formi sing da hai ki bada tha sigi amada yotek thangtek scrap puba gari amabu phajinduna gari thoriba driver amadi handyman Nomu ichara tanjariba sinmi amabu tamthina phubirak babu JSina thamoi shokna condemn tawi thodo asiga mai lenana semkyo JSina amukasu hanna honorable governor of Manipur DGP Manipur amadi mari leinaba singda memorandum pisinduna thodo asigi justice phangan biu haina khangan kiba leire thodo asigi matang da bai leinaba singna lakliba tangkuma pan fawbada positive response pibi drabadi thangnaba namittagi lamdam asida leiba seso singa kusamnaraga makhal makha kyai khongjang changsilagani haike ru oigedaba polam sing yawram khide asigumba thawong asi chathariba puran lonagi thabuk tawriba पुलिस मोबाइल टीम असिगी मथक्ता मतिक चाब एक्शन लौखट पियो हाइदुना स्क्रेप मपु ओइरिबा हाफिज मातिने सन्सना मणिपुर गवर्नर अमदी डीजीपी दा वकत चेरोल कयाम पिसिंग की अदुबु लाखलिबा जुलाई की टांग कुंतरुक तगिना कुंतरेत फावबा जुदो मसानगी ओइना सिनागी मकाउ जूनियर एंड कैडेट एशियन कप्स 2025 पांथोकदौरी एशियन चैंपियनशिप असिदा पुन्ना इंडिया दगी जज तरा तरुकना सरुक यारुनबा खंगतपदा मणिपुर दगी जुदो की लमदा मसक नायरबा ओजा खाइदेम गुनमनी मिटै सरुक यारुगनी मांगजिल थाबी विलेज लेवल फेडरेशन की अहानबा जनरल बॉडी मीटिंग अमदी अहानबा फाउंडेशन डे थांगा खुंजेम माधोपता ngasi पांथोखरे थोरमदुदा मांगजिल थाबी VLF की प्रेसिडेंट नावरेम मेमसा मणिपुर रूरल लाइवलीहुड मिशन की डिस्ट्रिक्ट मिशन मैनेजर अंगोम अमरजीत सोशल वर्कर हैसनाम मेघचंद्र मंगांगसा मणिपुर रूरल लाइवलीहुड मिशन की बिष्णुपुर CD ब्लॉक की इंचार्ज थौनाउजम साइलेश कुमार क्लस्टर कोऑर्डिनेटर कोराकपम सुरंता MSA की प्रेसिडेंट लाइसम रंजित सिंह ना अथोइबा मिथुंगलेन सिंह अमदी वांगलोइ सिंह ओइना सरुक याकी थोरमदुदा VLF चौखटनबा अमदी नुपी सिंगी सेमिटलोन चौखटनबा वफम क्या वांगलोइ सिंहना ngang taminaki loyana mathau masak khangna thabak tawwa VLF ki SIG members singda mana amadi khudol posting piduna poning thawat ki Mio uniform apan tongba Russian passenger plane ama Amur region da ngasi kai kre mafam adu aerial inspection tawbada kanasu hingbui khudam phangkhide regional civil defense amasung fire safety center na phongdokhi Tinda airport na high kibda plane adu mai chalaki Mi-8 helicopter na mafam adu da paiduna yenglubada mi hinglambagi khudam amata phangkhide aircraft adu Angora Airlines kauba Siberia base airline amana salaibani thodok adu local time da sarakna nongthili pung ama rom tabada thokibani plane adu taramdai da I pau phauna bangam khide regional governor Vasily Orlov na haikibda angang manga amasung crew member taruk yauna mioi nifumapan dongki Opposition na kanna protest tawbadagi parliament ki mifam phajana sathabak ngasi sungam kidre opposition special intensive revision SIR gi rollback in Bihar khananaba demand tawki take back SIR haina lauki Lok Sabha gi mifam na hana yaithoki ngasi khanaba pukhlakki basingi manungda maru oibasingi manungda SIR in Bihar attack in Pahalgam amasung operation sindur yauri Rajya Sabha ki Business Advisory Committee na kananabagi matam pung 3 piba yaki
Sheikh Babu Masa Memorial Trust na sponsor tawa amadi All Manipur Football Association na sinduna puna tim tarani pana saruk yaduna group ani thok na khaidok tuna lamlong artificial turf ground satariba ani sugo Premier League 2025-26 king asishana kiba ahanba match ta KIYC Khetri Awang Lekai amadi YSWA ulo anina akan balamba tangaduna sana kiba match aduda KIYC Khetri Awang Lekai na YSWA ulobu panjul ani amada maitiba piki amadi ani suba match ki oina FCR none amadi SSU singamai ani sana kiba match tana FCR none na SSU singamai bu panjul ahum soina da maitiba piram ki loina league round asigi aroiba match oina hayeng nongthil gi pung ani ga minute 15 tawa matamda wafa wangwai amadi AFC angtha ani lamba taunargani hairi District Kang Association jiri wamna sinduna dibong kunogi community hall gi kangsangda kang hutara turna saruk yaduna sanriwa first mix district kang tournament 2025 pinga si match nungtil pung ama tawa matamda sanakiba pre quarter final round da SAYC B sorok atingbi amadi LEC e baupara panjal tramathoi kapnaduna draw oikre hayang nungtil pung ama tawa matamda YAOLB ningtem kunga Yaol A ningtem kunga sanagani ngasi ahan bahap mamangda SAYCB so atingbina LECA bau prabu panjal nipal mangada mangjin thaduna chatki anisuba hap matungda kangkut anibak na kangkan na kapna ki adu apiba matam SAYCB so atingbi amadi LECA bau para panjal tramathoi kapna draw oiki Aroy bada maroy pau amuhanna Malem gi oina saknairaba playwright director designer musician painter amadi actor Dr. Ratan Thiyam na lekhidaba Manipur lengakna jati gi firal tangkhai sing thaduna awaw phundokre Digital diversity democracy and development exploring internet's impact on conflict dynamics peace building, democracy and regional development in Northeast India haiba hiramda nini chathagadaba seminar hodokre Hangal Kaithelda lam henjinna dukan sarambasing takhairakpagi mayokta dukan sing thong lonakre loinana mioi ni phuapan tongba Russian plane ama kaikre Ngasigdamakta di PAODAM pijaba matang asida losinjari bajang tabir ba khwai puno pu amuka hanna khurumjari